Pandemic amadi Manipur gi Irang asina maramna Edu-Academic career da Chaona Amang Thokhanli haina Kokomigi convener Kurizm Athouba na fongdokhrei ngasi Manipur Innovative Youth Organization Delhi Mayon na ngarang pangthokiba first state level written quiz competition na makok mathang taraba mahirui singda mana matum yanthokpaki thoramda Babuprada leiba Seva Manipur hall da pangthokrei. From pandemic to panic, the dual trauma of COVID-19 and ethnic conflict on Manipur youth saiba hiramda akang ahei yauna khananai nabigi thoram aduda Seva Manipur gi CEO Dr. K.H. Chinglen, Kokomigi convener Kurizm Athouba, KSA gi President Sukham Bidyananda amadi Mayon gi President Y Gun Chenbana Chingbana Singba Maru Iba Miyoi Sing Saruk Yaki. Thorong amari leinana Kurizm Athoubana makataraduna ngasi thengnari basi academic crisis ni Irang asina khwaidigi chaithing piri basi nongmagi su nomduna hingliba middle class family dani malem ki chaukat khongthang da technology chaukhalappagi matungina khangningbा hainingba kaya laina fanglaba matamni maram aduna malem gi mafam atai gi chaukat khongthang da matau karamna khongthangjin bage haiba khangminaba changi haina phongdoki. Tamudurba lyric say it's not just to get employed. Me mana thabak piragai thabak toroga leinana banate. Adugi wang odu wakan khanbang amnana bagi tohonjani aduga koi lakaduriba future sidis da koi challenges am lei high challenges mayam sa masi economy de loi depend tawbani. Ina yang khunbaleba amadagi kanamta leba thado chening de live level to level to hundo magami maram da sen tandu chen gine. This is natural phenomena. Almai dona koi level sidai koi na koi opportunities mayam amuk leiraba toro chabe abba paisa tambe abba adu men environment am lag taragadi kanam ta Manipur dagi tokhaina tar chalage ji kanam hairo wa ana adu gi positive note to da koi yenga kanda lamdam sidai koi na investment gi avenue ma ato company mayam am la invest on na gi avenue ma sem da Manipur dagi laaga mapalam da laik tamiba satra singsida hogiba sahi ahum mari sida competition gi spirit amakhak iwar walak pagi mami matarakpa masida sunatana mapalam gi top state ke satra singa thengnarakpam matamda kitang awaba ma mayokna bagi mami se taba suna maram moira kanda si competition gi spirit amakhak hegat hanan bagi damakta hoina competition sinjabani sinjari bagi maram di Manipur gi Irang lesson gi suna maram moira kansida Manipur gi naha amadi satra sida piriba mental trauma anxiety na chingba issue mayam ama thoiba thodok sing masida awareness amakhak pina na bagi damakta tongan ba department dagi rims dagi doctor sing academician sing akoina kaujaraga hariba seminar se akoina ngasi sinjaban